Manipuri Wari Pambi Senena Tabiriba Pumnamaku Amuhana Taram Noksari Ngasi Sumiyam Gidamakta Wari Masama Uduna Lakli Wari Masa Sigi Maming Matam Sidi Tengzi Lakli Wari Masa Sigi Aiba CN Samarjit Taminarasi Wari Masa Matam Sidi Tengzi Lakli Matam Do Aina Manipuri University da MA Tamba Horakpa Matamni Kanchipur Matam Amada Asuki Matik Ingna Sikna Fazarami Itihas ki Thodok Kayaga Sagonaduna Laklaba Langthabal Sing Singthaktana Tekta Kaitharaba Konung Singina Pomdana Isang Sangna Pareng Hauriba Thaibong Pambi Sing Matai Oirapna Piktakna Seliba Sandrana Di Turel Akoibadana Asang balabuk lamhangna miyengi wang malana sandokri adubu ngasidi mahusagi phajabasing ado tapna mangsilakpagum tawrakle aiga mod khara sanaba luna tinaba marup syamna nong mahaiki handakti satra union gi mikhal sidi oza ke soda bot pc misu phai matik sai syamdagi makhata na khangki oza ke so kakchingdagi ni Langthabal gi yum amada barada lairi MA pass tawraba matungda PhD gi dirgi fangnanaba research tawri yamna kanna honajaba asamba imung amadagi haurakpa oza ke soni aisu khumdoki nangna fai haibaduda bot soidana pigani adubu nongma oza duga amuktangdi unasi nongju thasu loisilakpa matamni atiyasu ihang hangi Mapan naidana sandokriba sangbanaba atiyada uchek sangu singna maning tamna pairi Mikhalgi campaign su yamna kankanarakpa matamni nongma siam aikoi anina university campus ta chalingaida oza keso lambi da thengnaki nupa cycle ama tongduna lai aikoi ubada magi cycle do khami siamna aibu masakta i mi piki adubu Magi wangangdagi khangba ngambadi miyamgi afaba yaipa thaurang kharadi tauningba mitani asumbani bu khanglabadi matomta oirabasu pangthokani khanjaba mini handakti bot se aingonda khara bibiyu university gi chawkha thaurang kharadang ta oirabasu tawjaramba ngambra yenge oza ke sona momon noklaga hairakpani ngaihak wari watai sanaraba matungda Anakpa hotel aduda cha thakminai cha thakpa loiraga beri masai ama chamkhalaga thai hairai cha thakpa loirakpa sidani chinse ithum thummi masi masu khangawi oza ke so matamgi chanabibo kaya thawoidaba nasungdaba miyoini cha thakminaraba matungda aikhoi adum kainare salamdaida hairami matungda amuk unasiko aisu Boti oza ke soda soidana pirage haina leple maramdi mahakna khwaidigi hena matik saba mirep oire adubu yamna loribadi atopa mirep ani dusu aigadi naknana tinaba mioi ngakta oire Sudhir aigi school gi marupni metric pass tawbaga mapanda lairik tamlore haujik philosophy da MA tamli isai nongmai ga khara haibaga miyamna yamna pamnai nongyai Aiga class amatada physics ta MSc taminarakpani Sudhir amasung oza ke sodi Mikhalgi campaign chatminasi su hairakti nongjaidi nongmata kangdana Mikhalgi campaign chatminasi haiduna haurai khanghaude Mikhal loikhre Sudhirna bot kunmathoi khak henduna ka khre oza ke sona ani subata haure miyamna yadrabanina karisu kaide Aina angamba makhaidi university sigi saukhan anaba honajabada mateng pangani oza ke sona yamna chinglemna haiki Mikhal matungda oza ke sosu magi research to loisenanaba kanna honakre marakta khara unaba natana yamna toina di unaba fangkhidare aisu aigi study da mai adum onsille matam haukhiba khangaude oza ke sodo doctorate fangle haina taki unadabasu kuikhre khanna sum chatlingaida nongma university campus ta thengnakhi
मागी नुपा साइकिल दो थौदुना लाई आइबु उबदा साइकिल दगी कुमथदना हंगलाई कमदौरी उदब कुइरेदा मागी नोकमी नोकमीबा माइथोंदुददी होंगबा लैते नुंगाइरी चा थकमिनसी हाइदुना इने थंबालगी होटेल अदुदा चंगले मतमदो नाकेन थानी उपाल वापाल पुमनमक हंगाम मपाल मसूगी उना वाना सिंगना लैतेंगली लैमाइसु केलकपा उना सिंग अदुना वौथांगनहल्ली नोंजू था लोइसिनखिबगी संगबानबा अतियासु इहांग हांगली वारी खर सानरबा मतुंगदा बेरी मसै अमा चमखत्तुना थई आइगी थेसिस मणिपुर की येलहौंगैगी पुवारी हाइबदो लाइरिक ओइना फोंगे हाइना खल्ली लाइरिक ओइना लेहौरबदी तुंगी नहारोलसिंगना पाजनबगी खुदोंगचाबा अमा फंगहौरगनी ओजाना मखा तारई आइना खुमलुई फैने ओजा अखोइसु अंगम मतेंग सुम पांगे ngaiha wari khar sanaraga adum chatnare salamdai do ozana hairi nongma unasi wari watai sanagadaba khara su lairi matam khara haukhre oza hoigi imung do aikhoi leikai gi mamang oirapna ingkhol ama leiduna yum kai saduna hongakle ningtham thagi matamda numidangda aikhoi mayam leikai gi lampak masi amada famduna mai hek hek ti ओजा सु मरक मरकता मई टिकपा लैपुंग फंबा थोलई चाक ngaइबो ओइना अखोय मयाम वारी वाताई सानदुना फमी मसीसु पुंसीगी महाव अमनी नोंगमा ओजा केसो अखोयदा लाई चा ग्लास अममम थकमिनरबा मतुंगदा ओजाना हाइरई आइना यूनिवर्सिटी की छात्र खरसु वारी तौरे अखोय खर पुल्लगा लैबाकी थौदोक वाथोकसु नैनाबा साहित्यसु योखत्पा ओइना सेफोंग अमा फोंगसी यामना फबा वानी ने अदुदी अखोय मयाम पुंदुना कमिटी अमा सेमले मरु ओइना थबक पुगदौरिबा ओजा केसो तेरागी ओजा अज्ञातोंबी एडवोकेट बीर इंजीनियर सनातोन उसेकोंदगी मधुमंगोल सिंजमैदगी कमलनी नहा ओइबा छात्र खरसु मतेंग पांगनबा खल्ले मयाम यानदुना सेफोंग अदुगी ममिंग वॉइस ऑफ पीपल हाइना थोले अदुगा ओजा के सोबु एडिटर खल्ले मीदबु खर पिक्सै हाइबगी वानी ओजादी मरिलदी यामना लई ओजादो मरिलदी यामना लई महांगना यामना कन्ना अवाबा थीदना सेफोंग अदो पॉपुलर ओइननबा कन्ना होनै मणिपुर की नहारोल सिंगी साहित्य की वारेंग सैरेंग कया लैबाकी मरु ओइबा वाफम कया नैनबगी मफम अमा ओइखी मियामना यामना पामनखी मणिपुर वांगमलाना सिलचर होजाई गुवाहाटीना चिंगबा मफम कयादसु यामना पामनखी ओजा केसो हिंदी दसु एमए लोइरे हिंदी द PhD डिग्री सु फंगले अदुबु लाइबकननी खंगदे संग लैतबननी खंगदे यूनिवर्सिटी की ओजा ओइनबगी इंटरव्यू कया याउखिबदो माई पाकपा ngamkhide यामनमक मतिक चाबा मियोइनी हौजिकना MA संस्कृत तमली मणिपुरददी स्कॉलर ओइनबखक यादे मिसंग संग लैबदो यामनमक तंगाई फदबो वाफम अमा ओइरी मरम असिना ओजादो सरकार की एडेड कॉलेज अमदा ओजा ओइदुना पुंसी लेली लाइरिक तमनिंगैदा पुंसीगी मतमदी अदुम हौखी मतमना कनाबुसु ngairमदना खोंजेल यांगना चेनखी इमुंग मनुंगना लैकाइना मरुप मपांगना युम कई पाननबा कयारक हाइखी अदुबु ओजाना तंजा चादरी हाइदुना लाखिबनी ममैथंगदी अहल लमन हाइना सिंगनदुना खोंगमंदगी हाई स्कूल ओजा ओइरिबी मोहिनीगा लुहोंगले एडिटोरियल बोर्ड की मेंबर मामना हाइखी पुंसी से अखोइना अनिंगबा अपांबा ngakta ओयु हाइबा यादबनी असुम खंदुना लैगदबगी सरुक नहाना युम कई पालहौरबदी फगदबनी मखा तारई अदुना फरे थेंगबसु थेंगना युम पालहौबसिना ओजा केसोदो युम कई पालबा मतुंगदा यामना शांति ओइना लैरे नोंगमा नुमिदांग वाइरम अमा लैकाईगी लंपाक अदुदा अखोई मयाम फमलिंगैदा ओजासु लाखी मतम मदो नुमित्सु नोंचुप थांगबा चिंगयादा तपना तपना लैसिनख्रे थासीगी खोंचपता तपना चटलिबा मचेतनरबा थासु ममी इसाम सामना अतियादा ngalakli थवन मिचाकसु तनिक तनिकना अतिया थन्ना ngalami निंगथम थागी हौनबी अयिंगबा नुंसिना तपना तपना
humlaklami numit taraklabadudadi aikoi mayam changduna u makusing khomjinduna mai hogatpa thagatpa hokhi ngaihak wari sanaraba matungda ta debena mayom ama puthoraktuna hairei ingba phananaba pek masa amamam paisini wa makha tanadana hidakto sat pek ama ani paiminei adudagi tatombana makha samtharai wajadi yum kai pankhibadagi nuai khramale mapan hithok thorak trene imosana hairei numidang mai yaibaga laktrene handakti thabak khara chinbasida mayam punba ingam ngam khidare nokmi na wajana khumlai ngaihak wari watai tawraga chak chaba matam yaure haiduna aikhoi adum kainare machet naraba tha dudi ningthamgi ulel adugi maraktuda ahangba atiyada makalam na thokhauri ojagi chefong voice of people ado phong na bahonabada awabagi polum ama oirakle board ki member ayamba ma manatana sarkar ki thabak tawde lanai ki thabak asina honaduna punsi gi hingnanabagi lan thengnaribani manipur dadi sel thongi phibam phattabani khangde lairik laisu pabagi changse khare nemtak tawba haiba tai natraga lairik pabagi chang se yamna hanthabana rakhangde chefong lairik laisu fongbada hingnanaba honabada khara wana thoi tapna chefong ado phongba lepsilakle nongma ojana yamna thawai nunghaitana haiki chefong se RNI gi number su fanglabani yamna di mulhaningde adubu kari upai di leiri aisu matam kharagi oina Kolkata gi Manipur babanda caretaker oina chatle mafam aduda sahi ahum lairoraba matungda Delhi gi Manipur house ta amuk sahi ahum gi oina posting tarure asumna oja ke soga sahi taruk lomdi ningthina I pau phauna bangam khidare nongma numidang wairam ama aisu posting matam loiduna yumda halakle kuina unakhidare khanduna oja ke soga unaba lakhi oja do thongal da dukan phamduna leirami aibu ubada harau kausilai college ki thabaktagi sahi humpu manga suduna pothare hai sarkar ki college oina convert tawdrabanina pension di fangde hai jen khara loiduna amasung dukan phamduna sum hinglibani su hairai masini aigi punsi haibase aikoina aningba apambadu khak oihanba yadeda sor amuktang sangna hondoklaga ojana hairakpani gari makhadagi bottle do lokthokuna hairai kuina su unadare pek macha amamam paiminasi ojadi standard yamna wangkhalena angangbaga honarena aina makha tarui pek ani ahum paiminaraba matungda surup masai amamam thakminare haukhiba punsigi wari kaya saminare ojana yamna nungaitana hairi mamado gari accident ama thoklubadagi wakhal isoi soire fanakan honaduna layengabasu phabangamdre mama magi certificate tasu adum iri asengba mamingni aikoi gi chefongdo hingnanaba honabada asawu thodang laukhibani punsigi awa nungai kaya saruk yamina khibani mahakka amuk hana famina duna wari watai sanaba phangani haibagi thajabadudi khara wale ojana pungning wana hairakhi punsi lambi se asuk yamna asuk lapna salakle nungsinana loina sanaba marup mapang kaya ama lapna khare kaya amana sangsar thadoktuna satkhre kariguma matamda isik sikpa naitom tabagi awabado asum phaurakhi masi oiba tai punsi haibado punsi gi khongchat haibado surup masai amomam chamkhattuna aikhoi ani thangminai adudagi ojana hairei sahidi yam silakle adubu tawgadaba thabakti iwat walhubadawna tawri luribadi matam sidi yamna thengjin khare surupto amuktang sanglapna chinglaga makha tarai hingliba makhaidi aina hek ngambado tawkige haina khalli ngasi se purnima numini adubu nongju tha oibanina thabalgi mangalado nonggi mapai na khanjin khre thengle oja aisu yausilage kona muk phaminarasi
दुकान दो थोंग थिंजिलमलगा अखोय अनी थोलक्ले ओजासु मयुमदा चंगहौरे आइसु युमदा अदुम हलक्ले अमंबा अहिंग अदुदा तंदन सिंगदी तनिक तनिक पो मंगाल अदुगा लोइनना पाइहौरी।